Kumsi Chahi Kang Chingba Thouram Pangthoknaba SHEM Saba Pumnamak Loire HAINA SHRI GOVINDAJI Temple Board ki Section Officer Manoharmayumbarish PHONGDORAKLI Imphal gi Palace Compound da Pangthokpa Paugi Mifam Amada Wafam asi Phongdokladuna Mahakna Hai Kang Chingba Thouram asi Lamdam asida Iningthau Gambir Singh Sana Haktaktagi Haurakibani Mamangi Chahi da Kang Chingadaba Mafamda Aki Akhang Thokhallamkiba Amadi Social Media da Aranba Paukaya Sandorakkiba Adu Chahi asigi Oinadi Udri Kang Chingbagi Thouram Pangthoknaba Hotnariba Sida Governor Ajay Kumar Bala Amasung Manipur Legislative Assembly Speaker Thoktom Satyabrtana Ahenbu meeting Changlakpa asi Apenba Poi Masigi Mathakta Manipur ki DGP ADGP Imphal East District Police ki SP Yaungna Manipur Police na Achauba Mating Kaya Panglakli Kang Chingbagi Thouram asi Ayukta Bizoy Govinda da Pangthokani Adugi Matung Nungtildana SHRI Govindaji Temple da Pangthoklaba Matung Lekai gi oina Kang Chingba Haunagani Tha asigi kuntaret Ingelgi Nini Panba Numita Pangthokadoriba Kang Chingbagi Thouram asida Tongan ba Furuki Miyoi Kayasu Saruk Yagadori Thouram asida Miyamnasu Saruk Yaduna Mapung Faba Thouram Ama Ohenbiyu Haina Mahakna Makatana Phongdokhi Ahanbada Sri Radha Vijay Govinda Haidana Apoy Kenoda Ladiba Vijay Govinda na Ayukta Kang Singani Kang Hanjal Amatungda Apoy Govindagi Kang Singani Govindagi Kang Si Hanjangra Matungda Mukulaki Ladiba Koliva Maya Muksing Bagi Chanabi Pathab Chanadra Lai Adu Mase Lepang Thogi Oina Kang Singibadi Apoy Sri Govindagi Gambir Singh Maharaj Sana Hakta Singiba Kang Singi Sigi Mamangda Kang Singbagi Wari Adum Lere Charai Rongbagi Matam adagi nokok lady khomba na singba mayam ama leikre adubu leipak ki oina kang singbadi majiji kuiba apagi konung kang hairu sini maji konung kang ji singdingai matamda Radha Vijay Govinda gi kang hana chingani aduga kang hanjala matungda Sri Govinda gi pung ama chapchana akoi kang gi tamka jatra tawgani